Manipur ima Nungsiye! Thank you, ma'am. Thank you. Token loy pai pire ko gai tho, ma'am. Mahusagi ningthizaraba mafamna pik thanna leiriba ima laibak Manipur gi fazaba singi manungda puwari ga sagonariba mafam amsu Exploring Manipur Facebook amasung Instagram page amasung Exploring Manipur YouTube channel na miyam da khudol tamjari Manipur Sangai Festival 2022 gi naklaba matam masida maikei asong gi fazabana su miyam gi pukning Chingsilli ngasisu Exploring Manipur gi makhatana fazaba mafam thibagi khongchat kidamak thauna pharaba Manipur ima gi mapari marfuma thoi amasung mamom nipan thokpiraktuna khongchat asida saruk yabiri khongchat asigidamak nambol gi maibam lokpa chingi chingkhong da leiriba Indian Peace Memorial da khongchat asibu yaubiriba miyamna ayuki pung 8 phawada punsinnaduna khongsanba hauri Imphal ki Kangla Gate gi lambi arapo onbada supnagi kilometers nifu taruk khaktamak Imphal tidim lambi gi Churchanpur Maikei romda chatlaga leiriba lamdamni Tronglaubi dagi Thangjing Ching tamna changkigadoriba lambi adutana akaknaraba gari makhal amakhakhtangna khongchat asi yaugadabani haiba akaknaba leitana Activa Jupiter Vespa na chingba scooter sing amsung Royal Enfield Java Bajaj Pulsar Yamaha RX 100 na chingba bike sing yauduna makhal gi gari sing yauriba khongchat ni Thangjing hike with Exploring Manipur hai na mingthonjaba khongchat asimak khongchat asigidamak hapta ama walingaida Exploring Manipur Facebook Instagram amasung YouTube channel da thagatuna khanghan warol sing phongdok sakhibani madumakna asuk yamna miyoi marfuma panna thokpiraktuna saruk yaviribani thaudang yaba laibaki nagarik amamam oina miyamna gari tapna amasung ingna thaunaduna yamna chinglemna khongchat adugi panthunggi damak gari sing thaunarae khongchat asigi achet pathajaba dudi aikhoina satluriba phazaraba mafam sing aduda charam thaklambagi plastic ki polam sing amatto hundoklam loisi haiba achet pawarep launaduna chatliba khongchat Tronglaubi yorabada Imphal tidim lambi dumaktadagi nongchup maikei tamna changliba lambi da changlaga pi geljang amasung laimanai kuki khul hek lanthokpaga Thangjing Chinggi saruk singda semliba lambi adumak leire angamba thekna koina semliba lambi da makhatana asum satlaga langnom khul leire amasung makhatana lambi aduda changsinbada khwaidagi aroiba khul asi Thangjing Chinggi chingsangda khundariba All Navil khulni High River Tronglaubi dagi All Navil Phawgi Ching lambi asina chaurakna kilometers kunmanga muktangni All Navil Phawwa chatpagi lambi da phawduna chatliba mafam sing aduki matik fazare amasung langnom khul helaba matung All Navil yaudringai Thangjing Chinggi angamba chingmai dagi chentharakpa fazaraba ising saibi adu lambi da achatpa singna urani Exploring Manipur gi khongchat asigi team de yaubiriba pothafam haina mingthonba Facebook page gi admin gi drone na mathakta gi paiduna camera footage sing nambiduna asuk phazaraba mahusa gi shaktam mase namba phanghan beribani masigi damak page gi admin bu Exploring Manipur na thagat pa phongdok sari Exploring Manipur gi khongchat asidi yaubiriba mihoi khuding makki mai thongda harau momon minok loinana yamna nungsinaba adu utle Manipur ki tongan ba district sing amasung lam singdagi lakpiduna khongchat asi mapung phahan beribani hena thauna haplibadi Manipur ima gi mamom nipanna khongchat asida yaubiba asina hena thauna phabagi lichat adu utle video asibu yengbiba isil naw sing amasung makhata ba khongchat yaubiningba isil naw singna karam ba Manipur ima gi seminar manungda leiriba mpham sing phazariba ge haibadu video asigi makha gi comment ta isinbiramu amasung video asibu share tawbiduna phazaba sing asi miyam punna khangminna bagi tanja adu lawminase
ꯁꯤ ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯕꯗꯒꯤ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒ ꯃꯌꯥꯝꯅ ꯁꯤꯗ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯅꯔꯛꯄ ꯑꯆꯥꯄꯣꯠ ꯆꯥꯕ ꯗ꯭ꯔꯣꯟ ꯄꯥꯏꯕꯅ ꯄꯥꯏꯕ ꯑꯗꯨꯒ ꯃꯐꯝꯁꯦ ꯆꯤꯡꯃꯥꯏꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯎꯄꯥꯝꯕꯤꯗꯤ ꯎꯗ꯭ꯔꯦ ꯁꯪꯕ ꯆꯤꯡꯃꯥꯏ ꯑꯣꯏꯅ ꯎꯔꯦ ꯎꯄꯥꯝꯕꯤ ꯑꯌꯥꯝꯕ ꯑꯆꯧꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯀꯣꯛꯊꯣꯛꯄꯒꯤ ꯃꯑꯣꯡꯗꯣ ꯂꯩꯔꯦ ꯐꯣꯇꯣ ꯀꯥꯞꯄ ꯑꯁꯤꯗ Manipur Nungsiye! Ising saibi edu changnabagi mafam asi langnom amasung all navel khul ani sigi marakta lairiba yot ki thong asidagi chingmai romda minute 10 muktang ichel chentharak liba ichel aduda changsillaga leire lambi asida asatpa singbu ising saibi edu gi phajavana kausinli madumakna चलिबा अखोय मरफु मापन असिसु इसिंग साइबी अदुगी फजबना सुमत खिबना ngaihak yengminnabagi video ni Google Map ki route yengbada Tronglawidagi all navel fawbagi lambi asi route phangdri lambi simak Tronglawidagi pi galjang fawba black topping tawrabasu pi galjang dagi makha tana chingda semkhriba all navel khundaba lambi asidi black topping tawdri adubu atenba matam asida soidana black topping tawraga yamna phaba lambi ama oirakani haibagi thajaba thamli asuk phazaraba lotuna leiramliba thangjing chinggi chingmaidagi chenthariba ising saibi asi masagi phajabana henman kibana ngasidi lotuna leiba yadre matam gi matung inna lambi semlakpa masung khun tasilakpana phajabasi lotpa ngamlaktabana miyamda saphonglakpane Manipuri magi mahusana phajaba mafam singda amor akai plastic na singba amot papum chai saibado mafam masida saidri amasung amot pasing tadri adumakpu matung tarakpada lam koiba lakpiba singna mafam asigi taru tananbagi phibam ase kaihandana thamanningbagi apambado khongset asida yauriba singi wakhaldasu phaure ꯑꯩꯈꯣꯏꯅꯁꯨ ꯏꯁꯥ ꯏꯁꯥꯅ ꯆꯥꯔꯝꯕꯒꯤ ꯑꯆꯥꯄꯣꯠꯀꯤ ꯃꯀꯨ ꯑꯃꯁꯨꯡ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝ ꯑꯃꯠꯇꯁꯨ ꯇꯥꯍꯜꯂꯝꯗ꯭ꯔꯦ ꯃꯍꯧꯁꯥꯅ ꯂꯩꯖꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯈꯛꯇꯃꯛ ꯚꯤꯗꯤꯑꯣ ꯑꯃꯁꯨꯡ ꯐꯣꯇꯣ ꯈꯔ ꯅꯝꯂꯒ ꯃꯍꯧꯁꯥꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯑꯔꯨꯕ ꯏꯆꯦꯜ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕꯗꯒꯤ ꯅꯥꯊꯩꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯖꯔꯨꯕꯅꯤ ꯁꯪ ꯂꯩꯀꯣ ꯌꯥꯝ ꯅꯥꯜꯂꯤꯀꯣ Manung yauroba? Kamay tawag eh? Nale. Aduga journey di nuaire. Nuai hoi pala. Lambi di kitang nale panu ga ja. Nung ja da tang yang ka da dit nuai. Ai ga lagpyo. Yam di nuai. Akoy ha. Manung kamay tawag eh ba? Manung di post daw. Akoy ising tapo do. Musit tu hum di nuai wan da. Resa do koy handu dola male ko. Handu eh. Akoy chang pre. Chang gidu ni. Han gidu chang du ni. Sina lapani na si han target tawag wani da. Sa shugo pura male ne handak de. Sina khar naksal lakpa saruk keure. Be very careful of santhak pambi. Waterfall lagi manung ne thena. Si manung dai kyam phajage ho. Mayam da utarake. Yang. Adare. Adu hamjik mayam ki mangda mayam ga loina na mayam gari yang khai tarat ka loina na mayam pulak na.
Thangjing waterfall-gi nabil kuman tana chakhiba lambida laiba Thangjing waterfall-gi manungdo direct yawre mayam khara makum gre khara amasda lairi last sina khwaidai last ore akoi gari yang khai tare lakpai manungda koi sal laiba mi ngai sina pura last ore plane thibda hazab hazab mafam kaya ama phange mahausaagi fazaba kaya amana marang kaina inak khulna lairibi iramdamne ima manipur gi konung imphal dagi kha nongsup maikai da lairiba thangjing ching gi fazaba yengbada loiba naidana ning thijare sahi khuding gi ningtham tha amasung sahi hogalakpa matamda kari maram gi no khangdana chingmai sing lamai hehek thaba adu handak tagi lamai thaba gi thabak asi toklabadi henna masak thokpa mahausa gi mong da hanjilaktuna mahausa gi aing asa da chaujaba hingjaba jiba panba kaya amasu sing asida lairakani amasung tourist singi pukning Chingsilli Thangjing singi angamba singmai dagi chentharakpe ising saibigi isingsu mawong tana phajarakani loinana ising saibigi masing asi hengalakpagi oithokpa leiri Thangting natraga Thangjing natraga Thangjing haigadavani haibagi sing asigi maramda mamangda chayetnaba kaya ama thokhiba leirabasu tourism gi maikai romda chawkhatnaba chayetnaba du thadoknaraga aikoi amatta oibagi wakhallonda amaga nungsinaraga Manipur imagi fibanungda punna laiminari haibagi amatta oibadu utuna phajaba sing asibu malemgi miyamda khanghallase mahusagi fajabana pukning wakhal ingthali haibasi khangnarakpadagi lam koiba miyoi masing hengalakli adubu wakhal khanthaba watpadagi amotpa chaikhaibasu hengalakli masimak ishana thodang yaba nagrik amamam oiraba matamdata amotpa sing adu saithokpagi chanabisi thadoklakkani sing asimaki khwaidagi wangma mafamda ibudau Thangjing korel laigi khubam amasung surung sing leiri loinana Manipur gi fibanungda tangna 1991 gi August 13 ta Boeing flight kai khibagi thodok tugi warisu mayek lana leiriba Thangjing sing